ꯑꯍꯥꯟꯕꯃꯛꯇꯗ ꯅꯤꯡꯉꯣꯜ ꯂꯩꯆꯜ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯁꯥꯗ ꯉꯥꯎꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯊꯥꯗꯣꯏ ꯂꯤꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥꯒꯩ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯋꯥꯡꯊꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯀꯣꯔꯧꯍꯟꯕ ꯏꯄꯥꯃꯥꯒꯤ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯥꯗꯣ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯤꯛꯇꯛꯅ ꯀꯣꯔꯧ ꯀꯣꯏꯅ ꯅꯝꯁꯤꯜꯂꯤ꯫ ꯋꯥꯡꯊꯣꯏꯁꯨ ꯐꯠ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ꯫ ꯊꯥꯗꯣꯏ ꯅꯪꯒꯤ ꯂꯩꯁꯥꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯂꯩꯁꯥ ꯑꯁꯤꯒ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯒ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯂꯩꯁꯥꯗ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯂꯩꯁꯥ ꯑꯁꯤꯅ ꯏꯔꯥꯏꯕꯛꯇ ꯍꯦꯛ ꯅꯝꯗ꯭ꯔꯕꯗꯤ ꯏꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠꯇ ꯋꯥꯠꯄꯒꯨꯝꯅ ꯇꯧꯏ꯫ ꯅꯪꯒꯤ ꯂꯩꯁꯥ ꯑꯗꯨꯗꯅꯤꯀꯣ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯄꯥꯈꯪ ꯃꯌꯥꯝꯅ ꯁꯧ ꯁꯥꯈꯤꯕꯗꯣ꯫ ꯍꯣ ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅꯅꯦ ꯅꯅꯥꯛꯇ ꯂꯥꯛꯈ꯭ꯔꯤꯕꯁꯦ꯫ ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯂꯩꯁꯥ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯅꯝꯕꯤꯔꯛꯎꯀꯣ꯫ ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯁꯨꯝ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯊꯣꯡꯂꯒꯗꯣꯏꯅꯦ꯫ ꯀꯔꯤ ꯊꯣꯡꯖꯧ ꯍꯥꯏꯕꯅꯣ? ꯃꯄꯥꯟꯗꯒꯤ ꯑꯔꯨꯕꯤꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯍꯧꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ? ꯃꯇꯥꯡ ꯃꯇꯝ ꯑꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯥꯟꯅꯍꯧꯗ꯭ꯔꯕꯗꯤ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕ꯭ꯔꯅꯦ? ꯊꯥꯗꯣꯏ ꯐꯔꯦꯁꯦ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯊꯣꯛꯂꯛꯏ꯫ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯆꯦ ꯑꯔꯨꯕꯤꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯍꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯅꯤꯡꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯖꯗꯕ꯭ꯔꯥ ꯅꯪ? ꯏꯆꯦ ꯆꯥꯛ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯉꯁꯨ ꯆꯠꯂꯨ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯑꯔꯨꯕꯤꯅ ꯃꯆꯤꯟꯗ ꯍꯥꯏꯖꯍꯧꯏ꯫ ꯁꯛꯊꯤꯕꯤꯁꯦ ꯋꯥꯡꯊꯣꯏꯁꯦ ꯃꯥꯅ ꯅꯝꯗꯅ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯍꯩꯈ꯭ꯔꯦꯗꯀꯣ ꯍꯩꯈ꯭ꯔꯦ꯫ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯋꯥꯡꯊꯣꯏꯒꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕꯤ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯆꯥꯎꯅ ꯂꯨꯍꯣꯡꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯍꯦꯛ ꯊꯨꯒꯥꯏꯗ꯫ ꯑꯔꯨꯕꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯡꯊꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯁꯦꯝꯕꯤ꯫ ꯑꯗꯨꯕꯨ ꯊꯑꯣꯏꯗ ꯋꯥꯡꯊꯣꯏꯅ ꯊꯥꯗꯣꯏꯕꯨ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯔꯨꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯊꯥꯗꯣꯏꯅ ꯃꯅꯥꯎꯅꯨꯄꯥ ꯋꯥꯡꯊꯣꯏꯕꯨ ꯐꯥꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯅꯃꯛ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯇꯧꯔꯕꯅꯤ꯫ ꯃꯍꯥꯛ ꯉꯝꯅꯕ ꯇꯧꯖꯩ꯫ ꯑꯔꯨꯕꯤꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯀꯌꯥ ꯇꯧꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤ ꯃꯉꯣꯟꯗꯀꯌꯥ ꯍꯩꯅꯗꯦ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯋꯥꯡꯊꯣꯏ ꯊꯕꯛ ꯁꯨꯐꯝꯗ ꯎ ꯈꯔ ꯑꯆꯧꯕ ꯑꯃꯅ ꯃꯈꯣꯡ ꯌꯦꯠ ꯑꯗꯨꯗ ꯅꯟꯕꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡ ꯌꯦꯠꯀꯤ ꯁꯔꯨ ꯑꯃ ꯇꯦꯛꯈ꯭ꯔꯦ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯟꯗꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯦ꯫ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯅꯥꯕ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯐꯒꯠꯄꯒꯤ ꯃꯃꯤꯁꯨ ꯎꯗꯦ꯫ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯁꯔꯨ ꯇꯦꯛꯈꯤꯕꯅꯦ꯫ ꯃꯥꯏꯕꯅ ꯐꯖꯅꯗꯤ ꯁꯝꯂꯗꯨꯗꯤ ꯀꯔꯝꯅꯗꯤ ꯁꯠ ꯍꯦꯛꯇ ꯐꯔꯛꯀꯅꯤ? ꯇꯞꯅ ꯇꯞꯅ ꯐꯖꯔꯛꯁꯅꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯁꯨꯝꯅ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯉꯔꯥꯡꯁꯨ ꯆꯥꯛ ꯐꯖꯅ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ꯫ ꯈꯔ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯍꯦꯟꯅ ꯁꯣꯟꯖꯟꯈꯤꯅꯤ꯫ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯗ꯫ ꯑꯗꯨꯗꯤ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯣ꯫ ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯣꯝꯗꯅ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ꯫ ꯍꯣ ꯏꯃꯥ
ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯑꯃ ꯃꯥꯟꯗꯦ ꯑꯣꯟꯊꯣꯛꯅ ꯃꯍꯤ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯅ ꯍꯟꯗꯛ ꯅꯪꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯁꯤꯠꯅꯤꯡ ꯆꯤꯠꯇꯅꯤ ꯃꯥꯅ ꯍꯤꯡꯍꯧꯔꯤꯁꯦ ꯅꯃꯧ ꯑꯩꯗꯤꯅꯦ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕ ꯀꯤꯔꯦꯗ ꯋꯥ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯃꯅꯦꯝꯕꯣꯛꯀꯤ ꯊꯃꯣꯏꯕꯨ ꯑꯣꯜꯍꯟꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯖꯩ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ ꯋꯥꯡꯊꯣꯏꯕꯨ ꯃꯍꯥꯛꯅ ꯅꯝꯐꯥ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯁꯨꯔꯨꯅꯤ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯍꯣꯏꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯃꯧ ꯑꯁꯤ ꯃꯍꯤ ꯃꯌꯥꯏꯗꯤ ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯤꯀꯣ ꯀꯜꯂꯤ ꯌꯥꯝꯅ ꯀꯜꯂꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯌꯣꯛꯄꯅꯤ ꯃꯃꯥ ꯃꯆꯥ ꯇꯧꯔꯒ ꯏꯕꯨꯡꯉꯣꯕꯨ ꯐꯥꯈ꯭ꯔꯤꯕ ꯑꯣꯏꯔꯤꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯂꯩꯊꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯑꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯃꯁꯤꯗꯒꯤ ꯋꯥꯍꯧ ꯑꯣꯏꯗꯨꯅ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯂꯥꯟꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯋꯥꯡꯊꯣꯏꯗꯤ ꯑꯗꯨꯝꯅ ꯃꯈꯣꯡ ꯅꯥꯗꯨꯅ ꯂꯩꯈꯤꯕꯅ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯉꯥꯔꯤ ꯉꯥꯇꯥꯏ ꯑꯗꯨꯅ ꯈꯣꯡꯕꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯦ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯁꯨꯃꯥꯏꯅ ꯑꯁꯨꯝ ꯇꯧꯕꯅꯗꯤ ꯌꯥꯔꯔꯣꯏꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯦ ꯃꯤꯔꯦꯝ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯥꯛꯇꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯈꯣꯏ ꯇꯥꯆꯧꯒ ꯑꯩꯒꯗꯪ ꯇꯣꯉꯥꯟꯅ ꯆꯥꯕꯅ ꯆꯨꯝꯗꯧꯔꯤꯕ꯭ꯔꯥ ꯈꯣꯝꯕꯁꯨ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯑꯔꯨꯕꯤ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯃꯤꯠꯇꯨ ꯃꯄꯨꯔꯣꯏꯕꯗ ꯁꯠ ꯌꯦꯡꯈꯠꯇꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯄꯜꯂꯛꯀꯅꯨꯀꯣ ꯀꯩꯅꯣ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕꯣ ꯄꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯇꯣꯉꯥꯟꯅ ꯆꯥꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯝꯅ ꯇꯣꯉꯥꯟ ꯆꯥꯒꯅꯤ ꯍꯣ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯎꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯃꯁꯤ ꯑꯁꯨꯝ ꯎꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯤ ꯀꯅꯥꯅ ꯌꯥꯔꯒꯅꯤ ꯏꯅꯥꯎꯅꯨꯄꯥ ꯋꯥꯡꯊꯣꯏꯁꯦ ꯍꯧꯖꯤꯛ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯊꯕꯛꯁꯨ ꯁꯨꯕ ꯆꯠꯄ ꯑꯃꯠꯇ ꯉꯝꯗꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯇꯣꯉꯥꯟꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯡ ꯇꯦꯛꯄ ꯇꯦꯛꯇꯕ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯁꯨꯗꯕꯗꯣ ꯑꯩꯈꯣꯏꯅ ꯎꯐꯝ ꯊꯣꯛꯇꯦ ꯍꯩ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯪꯒꯤ ꯋꯥꯗꯨ ꯂꯦꯞꯄꯣꯀꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯍꯣ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯅ ꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕꯁꯦ ꯑꯩꯗꯤ ꯀꯤꯖꯩ ꯇꯁꯦꯡꯅ ꯀꯤꯖꯔꯦꯀꯣ ꯑꯩ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯦ ꯇꯁꯦꯡꯅ ꯀꯤꯔꯦ ꯑꯩꯍꯥꯛ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯈ꯭ꯔꯒ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣꯅꯦ ꯍꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕ ꯋꯥꯅꯦ ꯑꯆꯨꯝꯕ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯥ ꯉꯜꯂꯤꯉꯩ ꯃꯇꯝ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯇꯣꯉꯥꯟꯅ ꯆꯥꯍꯧꯕꯅ ꯐꯅꯤ ꯑꯁꯤꯅꯤ ꯍꯩ ꯅꯪꯒꯤ ꯋꯥꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯂꯅꯨ ꯋꯥꯡꯊꯣꯏ ꯐꯪꯂꯦ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯏꯃꯥꯁꯨ ꯊꯕꯛ ꯑꯃꯗ ꯁꯨꯕ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯗꯕ ꯊꯕꯛ ꯑꯃꯅꯤ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯈꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕ ꯃꯔꯥꯏꯅ ꯊꯕꯛ ꯁꯨꯖꯁꯅꯤ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯕꯤꯗꯨꯅ ꯂꯩꯈꯤꯒꯗꯣꯏꯅꯣ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯥꯅ ꯉꯝꯅꯅꯕ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯆꯥꯅꯕꯅꯤ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤꯀꯣ ꯈꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯔꯨꯕꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯍꯦꯟꯃꯜꯂꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤꯗꯤ ꯂꯤꯠꯇꯨꯅ ꯈꯛ ꯆꯦꯜꯍꯜꯂꯣꯏ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯗꯣ ꯌꯦꯡꯅꯒꯦ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯁꯣꯟꯅꯕ ꯍꯧꯔꯛꯂꯦ ꯊꯥꯗꯣꯏꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯊꯤꯟꯖꯕ ꯂꯩꯁꯥ ꯑꯗꯨꯁꯨ ꯃꯔꯥꯏꯕꯛꯇ ꯅꯝꯈꯤꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯉꯝꯅꯕ ꯍꯣꯠꯅꯖꯩ
Lei mahalsu mamau nupi ahalgi michangda tongduna lei. Adubu handaki matang asida mamau nupi ahalna tongana chabagi wafam ama hairakpa asida mahak khokta khradi jai. Karino imau ahal asina handaki matang asida tongana chanaba wa puthurakliba toina hairakliba makhoi anina tongana chakhiba thoklabadi aikhoi wangthoi phangle makhong ase chatpa yadaduna leiri ainadi imau nupi ahalse mabuk phai haina khaluri aduga madi mabuk sepa amasu yawrine adudi ai hauji kaidoba tai mahak wakhan khali namidangi chakto makhoi puina chaminari matang asi lauduna arubina asumna makhoi dai ima aina ngarang so haijakhiba wado makhoi da chauga aiga tongana charage aikhoi ani su munna wafamse khanare arubi ai chakse ingna chingna amta chakhi nangi wado tumina lero makha taraklaganu kaino mayam suna pulengi asida hayaudrabadi karam kanda haidawrige ima namauna haijariba wafam asibu karida kaibagene wangthoiga thadoiga makhoi ani yengne wadi amata haiba ngamnade lei mahalse khumpham ama khangde asumna khumbadai imoi bema nangna haiba wa adubu ima namauna haijariba wafam ase aikhoi pumna maki phanabani asumna asum punna chamin thakmina duna leibana kari kanagane adugi saru laikhai amatana tongana chanabana phai asinida adu oiradi yetnadre ingna jigna yum amam panba yaridana nakhoina hairebanina karidi upai lei imana yaroi haina thinglubasu ngamba nate samdawru imau ibema haujikti ibungo wangthoisu makhong sokhibagi thabaka amata suba jatpa ngamdri mana hek thabak suba ngambaga nakhoi ani tongana charo masida arubina mamit ani dulang thokduna kaino haisibo hoi ima namau aina haijaribo wafam asidine tongana chage haina hairiba ase ngasi hayengi wani magi anaba ase phaba ngaiduna leirabadi kadaidagi yarane magi anaba asina fakhiba tarabasu imung asidane thokhaningda pathawdo kaya ama leptana tholakani wangthoina tapna haijai itaima aikhoibu nuksibiyo matam khradi chakhum punna oikise aigi khongana base asida phagisano haujik asida itaima khoina tongana chakrabadi aikhoi kamdau hogani ibungo ima su leiri aduga nangi nupi su leiri basidi makhoi su mini kaino hendokna thabak suba yaina makhoi ani changdana suduna sel tansilakpadana aikhoi dagi hena nungai ni bo itaima wafam dubu khomba magi nupi gi wadu tabada tasena makhoi do adu thile nangi wangang do yam hele chak si chaning dadine nang yam thun hogolo thokro jalo aina bu hek hairabadi tarodabani adoda ai kem khangde aigidi tongana jani haiba sini asumna hairamduna mahak phuk hogotuna mapalda thoki lei mahal chaplungna lehawi khomban mamada yengduna ima karisu khanbirunu mana asumna panghai te hairaga yabanate masu hogotuna thoki lei mahal mag haujiktada mamong nupi ahalgi mathamoi masak moyek sengna khanglakle ngahaki matongni lei mahal mapal aduda phamduna mahak wakhan khali imung asigi thabak pumnamak imau atombina loina hotnaba ngaktani imau ahal asina ngaksaw thekduna laikhre asuk khudong thiba nanglaba matam asidana mana mamai leiduna chena bu hotne matang asida tongana chakhiba haiba asibu karino isa atombagi oiriba matau asida imau ahalna imau atombigi maramda haikhibo afam kayado mahangna semjin sajindana haijinba soidana oigani magi pukjel aina chap jana khangle thadoina mapureibagi mafamda asumna tapna amu haijai makhoi tadon nangna thabak suba ngamdriba matam adu phawba aina oina thabak suragi isegi matause aikhoige puna chaba ase pamdraba male makhoina haibada aikhoina di kari wahai haiba ngamgani thadoi karigi nangna thabak sugani nangi dama ai lesidi nang thabak suba yaroi punsigi adam suge haiba nati nangna thabak suba ngamdriba matam adu phawbadang
ꯁꯨꯒꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯁꯨꯝ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯂꯩꯁꯤꯟꯗꯧ ꯁꯔꯨꯛꯄꯗꯤ ꯁꯦꯜ ꯈꯔ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯟꯁꯤꯟꯕꯅ ꯐꯩꯗꯅ ꯌꯥꯗꯦ ꯌꯥꯗꯦ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯇꯥꯕ ꯉꯝꯗꯦ ꯅꯪꯅ ꯁꯦꯜ ꯊꯣꯛꯂꯤꯉꯩ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯦꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯈꯤꯕ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯏꯇꯩꯃꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯤꯅꯦ ꯅꯪꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯆꯧꯅ ꯈꯛ ꯌꯥꯔꯛꯀꯗꯕ ꯂꯩꯇꯦ ꯑꯩꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕꯒꯦ ꯌꯥꯝꯅ ꯊꯨꯅ ꯐꯔꯅꯤꯗ ꯃꯈꯣꯏ ꯇꯥꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯥꯗꯣꯏ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯥꯡꯖꯕꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯃꯨꯠꯂꯦꯀꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯥꯡꯖꯔꯝꯕꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯗꯨꯅ ꯃꯨꯠꯈ꯭ꯔꯕꯗ ꯅꯪꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯀꯌꯥꯗ ꯑꯣꯜꯂꯕꯅꯣ ꯊꯥꯗꯣꯏ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥꯅꯦ ꯋꯥꯗꯦ ꯄꯨꯟꯁꯤꯕꯨ ꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯅꯪꯒꯤ ꯂꯥꯏꯕꯛꯀꯤ ꯃꯥꯂꯦꯝ ꯂꯩꯁꯥꯗꯣ ꯑꯃꯨꯛꯇ ꯅꯝꯃꯨꯗꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯧꯍꯩꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯣꯏ ꯍꯣꯏ ꯀꯥꯡꯈꯜꯁꯦ ꯑꯃꯨꯛꯇ ꯊꯥꯔꯛꯑꯣ ꯋꯥꯡꯊꯣꯏ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯊꯥꯗꯣꯏꯅ ꯀꯥꯡꯈꯜ ꯊꯥꯏ ꯑꯩ ꯃꯃꯥꯡ ꯊꯣꯡꯗꯣ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯃꯥꯡ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯄꯥꯟꯒꯤ ꯙꯔꯤꯗ ꯃꯅꯦꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯃꯥ ꯇꯨꯝꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ ꯂꯩ ꯃꯍꯜ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯈꯠꯇꯨꯅ ꯏꯃꯧ ꯑꯇꯣꯝꯕꯤ ꯏꯃꯥ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ ꯑꯗꯨꯕꯣꯕ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ ꯏꯃꯥ ꯏꯃꯥ ꯇꯨꯝꯅꯤꯡꯗꯦꯅꯦ ꯏꯆꯥ ꯑꯇꯣꯝꯕ ꯑꯁꯤꯒꯤ ꯈꯟꯕꯗ ꯏꯃꯥ ꯇꯨꯝꯕ ꯌꯥꯗꯦ ꯃꯈꯣꯏ ꯇꯥꯇꯣꯟꯒꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯕꯤꯔꯨꯅꯨꯗ ꯑꯩꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯌꯥꯝꯅ ꯊꯨꯅ ꯐꯒꯅꯤ ꯅꯃꯧꯅ ꯊꯥꯖꯩ ꯑꯁꯨꯛ ꯏꯪ ꯇꯞꯆꯕꯤ ꯂꯝꯆꯠ ꯐꯖꯕꯤꯃꯣ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯅꯤꯡꯖꯕꯤ ꯅꯪ ꯑꯁꯦ ꯏꯃꯥꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦꯅꯦ ꯏꯃꯥ ꯀꯅꯥꯒꯤ ꯋꯥꯁꯨ ꯍꯥꯏꯔꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯅꯔꯥꯏꯕꯛ ꯐꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯏꯃꯥ ꯏꯃꯥꯅ ꯏꯃꯧꯒꯤꯗꯃꯛ ꯃꯇꯝ ꯄꯨꯡꯕꯗ ꯂꯩꯔꯤ ꯏꯃꯧꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯅꯆꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯤꯕ ꯑꯁꯦ ꯆꯥꯖꯈꯤꯁꯅꯨ ꯏꯃꯥꯁꯨ ꯂꯩꯔꯤ ꯏꯃꯥꯅ ꯊꯕꯛ ꯁꯨꯒꯅꯤ ꯁꯦꯜ ꯇꯥꯟꯒꯅꯤꯌꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯆꯥꯎꯔꯛꯂꯤꯕ ꯑꯁꯦ ꯃꯃꯥ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯅꯅꯤꯅꯦ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯏꯃꯥꯅ ꯊꯕꯛ ꯁꯨꯒꯅꯤ ꯅꯃꯧ ꯂꯩꯔꯤꯕꯁꯤꯗꯤ ꯅꯃꯧꯅ ꯑꯣꯏꯅ ꯊꯕꯛ ꯁꯨꯖꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯟꯗ ꯃꯅꯝ ꯑꯍꯜ ꯂꯩꯔꯝꯃꯤ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯕꯁꯨ ꯎꯗꯕ ꯁꯥꯗꯨꯅ ꯀꯔꯤꯁꯨ ꯀꯧ ꯉꯥꯡꯗꯨꯅ ꯂꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗꯅ ꯍꯥꯏꯖꯩ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯦ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯣ ꯃꯁꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯖꯩ ꯏꯅꯝꯍꯜ ꯑꯩ ꯂꯥꯛꯂꯤꯌꯦ ꯏꯃꯥ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯃꯅꯝꯍꯜꯒꯤ ꯃꯇꯧ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯂꯕ ꯂꯥꯡꯂꯦꯟꯅꯤ ꯏꯃꯨꯡꯗꯒꯤ ꯊꯥꯗꯣꯏ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯊꯥꯗꯣꯏꯅ ꯂꯥꯡꯂꯦꯟ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯀꯩꯅꯣ ꯁꯨꯃꯥꯡꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕ꯭ꯔꯣ ꯀꯥꯈꯠꯂꯛꯑꯣ ꯑꯍꯣꯏ ꯏꯅꯝꯇꯣꯟ ꯂꯥꯛꯏꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯆꯥ ꯑꯊꯛ ꯈꯔꯅꯦ ꯇꯥꯇꯣꯟꯕꯨ ꯄꯤꯖꯒꯦ ꯍꯥꯏꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯂꯦꯗ ꯏꯃꯥꯁꯨ ꯃꯅꯨꯡꯗ ꯂꯩ ꯏꯃꯨꯡꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯋꯥꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯔꯦ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯇꯥꯇꯣꯟ ꯑꯅꯥꯕꯕꯨ ꯈꯔ ꯐꯒꯠꯄ꯭ꯔꯣ ꯐꯒꯠꯂꯦ ꯆꯥꯛꯀ ꯌꯥꯝꯅ ꯆꯥꯎꯀꯣ ꯈꯔ ꯊꯨꯅ ꯐꯅꯕ ꯍꯣꯏ ꯍꯩ ꯑꯉꯥꯡ ꯂꯥꯛꯂꯤꯕꯁꯦ ꯆꯥꯛꯀ ꯊꯣꯡꯉꯨꯔꯣꯅꯦ ꯆꯥꯛ ꯄꯨꯟꯅ ꯆꯥꯁꯦ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯊꯣꯡꯖꯧꯔꯒꯦ ꯏꯅꯝꯇꯣꯟ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯅ ꯄꯨꯔꯛꯈꯤꯕ ꯈꯥꯎ ꯑꯗꯨꯗ ꯉꯥꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯣ
ꯍꯣꯏ ꯍꯣꯏ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯔꯝꯈꯣꯀꯣ ꯏꯅꯝꯃ ꯆꯥꯛ ꯐꯠ ꯊꯣꯡꯂꯨꯒꯦ ꯀꯨꯏꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯇꯣꯟꯗ ꯍꯥꯏꯖꯩ ꯇꯥꯇꯣꯟ ꯏꯅꯝꯃꯁꯦ ꯌꯥꯝꯅ ꯐꯩꯀꯣ ꯑꯁꯨꯛ ꯐꯕ ꯏꯅꯝꯃ ꯈꯪꯗ꯭ꯔꯗ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯐꯩ ꯏꯃꯥ ꯐꯠꯇꯕ꯭ꯔꯅꯦ ꯐꯩ ꯌꯥꯝꯅ ꯐꯩ ꯏꯃꯥꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯂꯩꯔꯤꯕ ꯅꯅꯝꯃ ꯑꯍꯜ ꯑꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕꯅꯣ ꯑꯁꯨꯛ ꯐꯕꯤ ꯏꯃꯧ ꯏꯃꯧꯒꯤ ꯑꯁꯦꯡꯕ ꯃꯁꯛꯄꯨ ꯅꯃꯥ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕꯅꯤꯅꯦ ꯅꯃꯥ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ ꯌꯦꯡꯉꯨ ꯊꯥꯗꯣꯏꯅ ꯉꯥ ꯁꯦꯝꯗꯨꯅ ꯉꯥ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯏ ꯉꯥ ꯊꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯔꯨꯕꯤꯁꯨ ꯈꯪꯉꯤ ꯉꯥ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯊꯣꯡꯒꯗꯧꯔꯤꯕꯁꯦ ꯐꯔꯦꯗ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯈꯪꯅꯤ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯀꯣꯊꯣꯛꯀꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯥꯒꯦ ꯈꯪꯅꯤꯕ ꯈꯣꯡꯕꯁꯨ ꯃꯆꯟꯅꯨꯄꯤ ꯂꯥꯛꯏ ꯍꯥꯏꯕ ꯑꯗꯨꯗ ꯆꯪꯉꯤ ꯂꯥꯡꯂꯦꯟ ꯀꯌꯥꯝ ꯀꯨꯏꯔꯕ ꯅꯪꯗꯤ ꯂꯥꯛꯄ ꯇꯥꯆꯧ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯂꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩ ꯊꯥꯗꯣꯏꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯐꯖꯅ ꯊꯤꯗꯣꯛꯂꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯃꯥ ꯈꯣꯏꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯉꯤ ꯃꯇꯩ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯀꯣꯛꯇ ꯐꯤ ꯑꯗꯨꯅ ꯀꯨꯞꯇꯨꯅ ꯏꯃꯥ ꯏꯇꯩ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯦ ꯂꯥꯡꯂꯦꯟ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯎꯔꯁꯤ ꯇꯥꯇꯣꯟ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎ ꯍꯣꯏ ꯍꯣꯏ ꯇꯟꯖꯥꯁꯤꯗ ꯑꯔꯨꯕꯤꯅ ꯆꯥꯛꯈꯨꯝꯗ ꯇꯨꯃꯤꯟꯅ ꯐꯠ ꯆꯪꯉꯤ ꯊꯤꯗꯨꯅ ꯊꯝꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯀꯨꯌꯦꯡ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤꯁꯤꯗꯤ ꯂꯣꯏꯅ ꯍꯥꯞꯇꯣꯛꯂꯒ ꯊꯝꯂꯕ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯏꯟꯁꯥꯡ ꯈꯔ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯀꯝꯗꯧꯒꯅꯤ ꯍꯩꯁ ꯃꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯊꯨꯅ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯏꯟꯁꯥꯡꯗꯨ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯊꯝꯈ꯭ꯔꯦ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ ꯍꯨꯔꯥꯜꯂꯦꯕ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯉꯤ ꯑꯔꯨꯕꯤꯁꯨ ꯌꯥꯎꯏ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯂꯩ ꯂꯩ ꯃꯍꯜ ꯍꯣꯏ ꯂꯥꯡꯂꯦꯟ ꯍꯣꯏ ꯃꯐꯝ ꯆꯥꯅ ꯐꯝꯂꯦ ꯋꯥꯡꯊꯣꯏꯁꯨ ꯐꯝꯊꯔꯦ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨꯅ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯅ ꯂꯩꯔꯝꯗꯕ ꯑꯗꯨ ꯍꯦꯛ ꯎꯔꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯦ ꯑꯩꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯄꯨꯈꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯩꯍꯧꯕꯗꯥꯏꯅꯦ ꯑꯇꯣꯞꯄꯗ ꯍꯦꯟꯖꯤꯟꯕꯁꯨ ꯎꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯉꯛꯆꯥꯅꯩ ꯑꯔꯨꯕꯤꯁꯨ ꯁꯠ ꯍꯦꯛ ꯐꯝꯕꯒ ꯆꯥꯕ ꯍꯦꯛꯇ ꯍꯧꯈ꯭ꯔꯦ ꯈꯣꯡꯕꯁꯨ ꯆꯥꯔꯦ ꯂꯩ ꯃꯍꯟꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯔꯁꯤꯗꯅ ꯐꯝꯊꯔꯣ ꯏꯃꯥ ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯒꯦ ꯑꯇꯣꯞꯄ ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯃꯥꯡꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯦ ꯏꯆꯦꯅ ꯑꯩꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯣ ꯂꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯅ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯒꯅꯤ ꯀꯌꯥꯗ ꯃꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯏꯆꯦꯅꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯏꯃꯥ ꯈꯣꯏꯅ ꯏꯟꯁꯥꯡ ꯑꯣꯛꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯩꯗꯤ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯏꯅꯝꯃ ꯄꯨꯟꯅ ꯆꯥꯍꯧꯔꯁꯦ ꯏꯅꯝꯃ ꯃꯊꯟꯇ ꯍꯣꯔꯦꯟ ꯆꯥꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯌꯥꯅꯤꯌꯦ ꯅꯈꯣꯏ ꯆꯥꯔꯣ ꯃꯈꯣꯏ ꯆꯥꯛ ꯆꯥꯏ ꯊꯥꯗꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯈꯣꯡꯕꯗꯤ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯐꯠ ꯆꯥꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩ ꯃꯍꯟꯅ ꯅꯕꯨꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯕ ꯊꯨꯈ꯭ꯔꯕ ꯆꯥꯔꯣ ꯀꯔꯤ ꯍꯥꯞꯄꯛꯎꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯔꯨꯕꯤꯁꯨ ꯍꯣꯏ ꯃꯩ ꯍꯥꯏꯗꯅ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯅꯕ ꯍꯣꯠꯅꯩ ꯆꯥꯛꯇꯨ ꯑꯣꯛꯇ꯭ꯔꯗꯨꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯥꯗꯣꯏ ꯆꯐꯨꯗ ꯆꯥꯛꯀ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯆꯥꯛ ꯑꯣꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯈꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯈꯝꯗꯨ ꯏꯟꯁꯤꯜꯂꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯈꯝꯗꯒꯤ ꯆꯥꯛ ꯂꯧꯗꯨꯅ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯅꯕ ꯍꯣꯠꯅꯩ ꯈꯣꯡꯕꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯎꯄꯨꯗꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯎꯄꯨꯗꯨ ꯍꯦꯛ ꯐꯥꯛꯂꯨꯕꯗ ꯉꯥ ꯊꯣꯡꯕ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯑꯦ ꯉꯥ ꯊꯣꯡꯕꯅꯤꯅꯦ ꯁꯤꯗꯤ ꯎꯄꯨ ꯑꯁꯤꯗꯗꯤ ꯀꯔꯝꯅ ꯑꯣ ꯑꯔꯨꯕꯤꯅ ꯂꯣꯠꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯥꯗꯣꯏꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯂꯩꯍꯧꯗꯦꯀꯣ ꯑꯩꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯑꯔꯨꯕꯤꯅ ꯍꯨꯔꯥꯟꯗꯨꯅ ꯂꯣꯠꯁꯤꯜꯂꯤꯕ ꯑꯣꯏꯔꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯕꯨꯛ ꯑꯁꯨꯛ ꯐꯠꯇꯕ ꯉꯁꯤꯗꯤ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯩꯅ ꯑꯁꯨꯝ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯋꯥꯡꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯤ ꯃꯗꯨꯕꯨ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯁꯠ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯎꯄꯨꯗ ꯁꯤ ꯀꯅꯥꯅ ꯊꯝꯃꯦ
ꯑꯔꯨꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯅꯅꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯗꯧꯕꯅꯤꯅ ꯑꯩꯅ ꯊꯥꯗꯣꯏꯁꯨ ꯈꯪꯂꯦ ꯃꯥꯅ ꯆꯤꯡꯅꯕꯗꯣ ꯑꯗꯨꯝ ꯆꯨꯝꯂꯦ ꯎꯄꯨ ꯃꯅꯨꯡꯗ ꯉꯥ ꯊꯣꯡꯕ ꯑꯁꯤꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯊꯝꯂꯤꯕ ꯅꯪꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯤꯕ꯭ꯔꯣ ꯑꯩꯅ ꯍꯣꯔꯦꯟ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯃꯁꯤ ꯀꯅꯥꯒꯤ ꯁꯔꯨꯛꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤ ꯈꯪꯗꯕ ꯍꯩ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯅꯕꯨꯛ ꯆꯠꯂꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯅꯪꯇ ꯐꯨꯔꯒ ꯂꯣꯏꯔꯦꯍꯦ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯡ ꯑꯃ ꯃꯈꯨꯠꯇ ꯇꯥ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯨꯔꯝꯃꯤ ꯑꯁꯨꯛ ꯃꯕꯨꯛ ꯆꯠ ꯐꯠꯇꯕ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯩꯐꯨ ꯑꯗꯨꯗ ꯃꯍꯥꯛ ꯅꯥꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯔꯨꯕꯤ ꯀꯣꯟꯅꯊꯪꯗ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗ ꯑꯩ ꯑꯁꯨꯝꯅ ꯈꯛ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯈꯥ ꯇꯥꯔꯅꯨ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯗꯁꯨ ꯍꯥꯏꯖꯩ ꯊꯥꯗꯣꯏ ꯏꯆꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯊꯥꯗꯣꯏ ꯏꯆꯦ ꯂꯥꯟꯗꯦ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯔꯨꯕꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯡꯊꯣꯏ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯒꯅꯤ ꯃꯈꯣꯡ ꯅꯥꯕ ꯑꯗꯨ ꯄꯨꯡꯐ ꯐꯔꯦ ꯊꯥꯗꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯆꯩ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯇ ꯅꯝꯖꯩ ꯋꯥꯡꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯁꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯗꯣꯏ ꯅꯪꯒꯤ ꯑꯁꯨꯛ ꯐꯖꯕ ꯂꯩꯁꯥ ꯑꯁꯦ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯦꯀꯣ ꯅꯪꯒꯤ ꯂꯥꯏꯕꯛꯀꯤ ꯃꯥꯂꯦꯝ ꯂꯩꯁꯥꯁꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯍꯟꯈ꯭ꯔꯔꯣꯏ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯆꯝꯕ ꯄꯨꯛꯆꯦꯜ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯅꯥꯎꯁꯨꯝꯕ ꯑꯣꯏꯌꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ